मोरेदगी लांजेलक्तुना अकामपाट की आइडियल गर्ल्स कॉलेज ता हांगबो रिले केम ता लेबी पिकलिबी नुपी मसा अमा मांगख्रे हाइना थिनादुना लाखिबा दु हौखिबा अहिंग याइदा सुंगजमै थोंग मखादगी असिबा हक्सांग ओइना फंख्रे मिसिया सिदा सेनाबनि हाइबा मियोय अमसु पुलिसना फागले हाइरि अकुपा पाव मखाताबा पाव ngaminase मियामगी मिहुत खनबा मतमदा सेल लौतना लाइरिक लाइसु हाइबा तुंगी मियंग उबा ngamba अफाबा मिहुत खलसे हाइना एमपी बिमल अकोइसमना फोंदोखरे लोइना लोइना मतिक पुसाद्रबदी मपुरोइबना बोट लेपकपदा पामदे नहाक मतिक सादे हाइदुना अतोपदा बोट थादबा ngamgadabani हाइना सो महाना फोंदोखरे नुंगमैना पांदुना सिरमलै कोंगपाल मुतुम लेकाइदगी कोंगबम नोंदंबा सही कुंथ्राग तरुक अपोपके बिनोय कौबा मियोय अमा नहानुक्तल पुंग 3 मिनिट कुनरोम तारकपदा कोंगपाल खाइदेम लेकाइदा कार अमगी मनुंगदा मकोकता नोंगमै मरु अमा पांदुन सिरगा लेरमलै थौदोसगी मायोक्ता ngarang कोंगपाल मुतुम लेरक्ता मियामना प्रोटेस्ट तौख्रे इम्फाल एयरपोर्ट CISF के ऑफिसरना पैसेंजर अमगी पुंसी कनख्रे इम्फाल दिल्ली तमना पाइगदब एयर इंडिया एक्सप्रेस तोंगदब पैसेंजर अमंगारा इम्फाल इंटरनेशनल एयरपोर्ट खंगहौदना कार्डियक अरेस्ट तौरपदगी CISF के ऑफिसर अमना मतम चाना अहानब लायेंग पीबदगी पुंसी कलहौरे हाइरे प्रेस फंबा पावगी मतुंगिना एयर इंडिया एक्सप्रेस की फ्लाइट ngara ayu इम्फाल इंटरनेशनल एयरपोर्ट तगी दिल्ली तमना चटकदब पैसेंजर सुरेश कुमार एयरपोर्ट असिगी सेकंड एरिया दा खंगहौदना वांथरके महाके फिबम अदु उबदा मफम अदुदा ड्यूटी तारंब CISF के इंस्पेक्टर के बिकेंद्रना खुदक पैसेंजर अदुदा CPRP गलोइना एयरपोर्ट की मेडिकल टीम दा पाउपी के मेडिकल टीम अदु योरक्त्रिंग के ममांग दा फ्लाइट अदुदा को पैसेंजर ओइबा CRPF के कमांडेंट मेडिकल अमनसु वांथदुना लेरिबा पैसेंजर अदुबो वखल ताहनबदा मतेंग पांखे हाइरे पैसेंजर अदुना वखल तारब मतुंग दा एयरपोर्ट की एम्बुलेंस ना पैसेंजर अदुदा मनाक नकपा हॉस्पिटल अमदा पुखतुना मखाताबा लायेंग पीखे थौदोक अदुना मरोइबा पब्लिक इंफ्रास्ट्रक्चर सिंगदा थोरकपा मेडिकल इमरजेंसी सिंगी मतमदा सिक्योरिटी पर्सन सिंगना थुना यांगना रेस्पॉन्स पीबा अमसुंग मखोइगी प्रिपेयरनेस अदु उल्ले हाइरे सिक्योरिटी ना ngak selaga kongba maru laifamlenda laigi thoram pangthokkhre nakal amromdana kongba maru laifamlenda sangani khangbadagi ngara ayuk kuki singna nongmai ran 15 rom kapthorakhre haire इम्फाल की डिप्टी कमिश्नर ना अयुकी पुंग 8 तगी 9 फाउबगी परमिट पीरबा मतुंग सिक्योरिटी के अखनब सेक्शन थौरांग लोइना कोंगबो मरु लाइफमलैंडा ngarang लाइगी थौरम खक्तमक ममिंग तगी ओइना पांगथोखरे अमरोमदा कोंगबो मरु लाइफमलैंडा संगनी खंगबदगी अयुक पुंग 3 रोम ताबदा कुकी सिंगना नोंमै राउंड 15 रोम कापथोरके हाइना कोंगबो मरु सेंगत लुपना फोंगदोरक्ले कोंगबो मरु लाइफमलैंडा लाइगी थौरम पांगथोखिबा दुगा मरि लेनाना कोंगबो मरु सेंगत लुपकी वाइस प्रेसिडेंट हेक्रुजम राजेश्वर ना फोंगदोरपदा लाइफमलैंड असिगी अटिंगकोक मरु सलाइरेन सीदबगी फिजोल होंगनबा इम्फालिस DC दा मांगजौनना इब सेरोल अमा पीदुना खंगनखे अयाबा पिरक्लब मतुंग लितान थोकलिबा इरांग अदुना मरम ओइदुना पांगथोक्तना लाकपने अदुबु मखा ताना DC ना अयाबा पिरक्पदगी ngarang लाइगी थौरम पांगथोकपने अदुबु DC इम्फालिस अमदी मणिपुर लेंगाक्ता पेंदबा कया लेरगसु सिक्योरिटी फोर्स सिंगना लौबिदिबा थौदांग असिबुदि थागले हाइखे अमरोमदा कोंगबो मरु लाइफमलैंड लाइगी थौरम पांगथोकपा लाखिबा अंगोम निंगथौ पोइरेटोना फोंदोखिबदा मैतैगी अरुबा लाइफमलैंड असिदा मनिंग तमना मियामना लाइफ खुरंबा फंगहंदबा सि लाइबक थीबने लाकदोरिबा सही असिददि पाइपुसिंगना कोंग मरु लाइफमलैंड असिदा लेरिबा पुखरी अनि असिदा लमदम असिगी मियोय कियाना लाक्तुना चैरावबा मतुंग नोमाइजिंग अहुमला कादुना पुखरी असिदा लाइना तिना तगी ngak थोकपा अमदि लाइथौ पोकपा ngamnaba लाइंगाना होनबियो अदबु कोंग मरु सेंगत लुपना होनदुना सिक्योरिटी फोर्स के अकनब सेक्शन थौरांगा लोइनाना कोंग मरु लाइफमलैंड असिदा सना कोनुंग सनामही टेंपल बोर्ड सिंगबु थागबा फोंदोखे CM नजीरी दा शांति थमनब लाउरिंगै उखुलगी मफम अनिदा कुकी अमदि तांखुल अकनमोंग दा नोंमै कापनाख्रे हाइरे उखुल डिस्ट्रिक्ट की लितान एरिया दा कुकी अमसुंग नगा खुलाई पाइबसिंगी मरकता हौकिबा था अमरोम असे हौजा ngahak leitana nungmai kapnaba du leptre ngarang numidang pung 3 minute kunrom tarakpa dwaida su litan PS ki manung sanba jalen bung khulgi kuki khulai paibasinga PS asimaki thawai tang khulgi naga khulai paibasinga gi marakta pungkhai amarom akanamong du nungmai kapna khre hari nahana yuksu sena kaithal khulgi khanong poprom thangbada kuki khulai paibasingna namphuda khulgi ngamkhai lansen nabu honarakpadagi
khulngak naga khulai paibasingi marakta akanamongda nongmai kapnakhre thodok thokibani nahangi sina kaithal ki thodo adugi matangda khulachigi village authority ki media cell na thadorpo cherol amana hairibadi nahan thodo adu kuki khulai paibasing aduna ayuki pung mapalom tarakpa dwaida ihang turel lalaga nampuda sina kaithegi khanong poklom thangba maikaida khul tamna changlak na bohonarapodagi khulngak libasinga nongmai kapnabagi thodo adu thokibani khulngak libasingi maikaidagi warning oina nongthakta nongmai round anikha kapani adubu kuki khulai paibasing aduna makata na bunker tamna nongmai kapsilapodagi tangai phadana khuthanbani asopan thokpudi leite hairi village authority ki maikaidagi makata na hairibana nahan thodo adu kuki gi law unadiba mafam natana mi taba mafam manakta thokpanate khut thoknaba matam aduda misam amata leite nahan gi thodo adu gi matangda lana paw sandokpa masung mapung phadaba paw singna irang ase hena chawthoknaba maram oirakpa yai haiduna sengdok warol ase thambani hairi sina kai theida hojik oiriba security gi sensitive oiba sina maram oiraga khulasigi lamkhai lana changsilakpa sing tumina yengduna leithokloi khulngakpa sing ahing nungthil khaiduna seksina leigani makhalamata threat pirakpada khut hannaba siam saduna lei hari khulgi ngamkhai ngakpa amasung misam singak senbada makhalamata compromise tawroi kolai paibasing oigera misam oigera ayaba yauduna sanglaklabadi isangak thoksanaba khut hangane thokdoksing asina hojik oiriba lamdamasigi tangdulai tadaba phibam asi hena lusin hanbagi mami tari haina su sina kaithei khulgi authority ki serol asina makhatare hongbai thokdokta JUF na hai IM gi hainabi uthokpani haina phongtorakhre Kamjong district ki hongbai da Mars kungani fanda thokiba NSN IM na NSN GPRN ki kadar mari hatkiba ki thodo adu soibadagi natraga khanghaudana thokiba nate madu NSN IM ki hainaduna laklaba lichatni haina Jalarong United Front ki Secretary Information and Publicity Louis Gangmai ki serol amana mara sirakle serol aduna hai thodo adu ka mari lenana phongdorakliba wafam sing adu yenglaba matungda NSN IM ki thawong amasung wakolon adu mayek sengna ullabane miyam amasung CSO singi kholau tabagi mahutta miyam ki mathakta terrorism ki thabak sing sathaduna lakle haina akanba mara siraduna asigumba thawong asi mamangda Jalarong amasung atai naga miyam da sathaduna lakrabani amade aduna maram oiraga tangkhul phuruk ki miyam na NSN IM gi wong tangkon region ki KM sing mai thadokibani haiba wafam JUM na thamlakle asigumba miyam gi khongthang asi soidana lakpham su thokpani amade asigumba tanpham asida India lengak na achan miran naiba mijengta NSN gi miyosing maning makha tamna charhanduna miyam da aki tujungba phawhale haike Zerol duna hai NSN IM hariba ming ase hingsa kanglop naiba amasung namduna sen khaiba gi thabak singa loina duna laklaba mingni amasung masiga group adugi atopa saktaknaba masak oirbane makhogi manunggi khanabaga Naga faction kya thokhanduna Naga National Worker lising da thakhre masiga loina na Jalarong miyam gi marakta thugaiduna Naga singi marakta masya tahanaba thawong sing sathare makhogi aronba maikhum lotsenduna thamba yaraktabadagi uthorakle makhoina Naga sing amasung Jalarong miyam gi mathakta chatharakpa dictatorial rules sing na kanglop masel gi marakta khaidokpa Naga manungda khana handuna pangal sonthanbagi thawong sing chathaduna lakle hadi wakhal khanthaduna kadar mari hatkhiba amasung Jalarong miyoy kya gi punsi bikhamna hankhiba adudai chamchamna lale hajaba natraga cherol thokpana masinam senduna thamba yafam thokte hairi panbayabadi hongbai da thokiba NSN IM gi eastern flank ki miyoy mari nongmaina kaptuna hatkhiba thodokka mari lenana miyamne irang horaktuna ukhruda leiba NSN IM gi wong tangkhol region gi office mai thaduna mang tahan kibaga lenana ukrol area da leiba NSN IM gi makok thongba luchangba mayam ki yum singi polam sing miyamna irang horaktuna mang tahan kiba leikrabane Churachandpur amasung Pherjol gi sing phanghandabagi campaign chatharagani haina network na phongdorakhre Churachandpur amasung Pherjol district ki miyamda cap NPD gi makhada napsa amasung OMSSD gi makhada pigadaba sing phanghandre scam sugi matangda awareness campaign chathari hairi People's Empowerment Network pen na thong sibulum na lauruduna district ani gi miyamna phangadaba sing asi Imphal da leiba cap NPD gi official singna transporter contractor singa loktuna raga makhogi lanai khutong chaba oina lauduna leire network asina chatharakpa investigation da napsa National Food Security Act amasung OMSSD Open Market Sale Scheme domestic ki makhada phangadaba sing adu Imphal da leiba cap NPD gi
ऑफिशियल अमसुंग ट्रांसपोर्ट कॉन्ट्रैक्टरसिंगना लाना सिजनखरे हाइदि थौंग असि लोगी वामदा ओइबा खक्ता नतना 2023 की मे 3 दि हौरक्किबा इरांग अदुना मरम ओइरगा अवाबा मायकनरबा लायरबा मियामदा मिनम्बने थौदोसदा चेनबसिंग मियामदा लाले हाइजनबा नुमित मंगानिगी मतम पीख्रे अमदि थौंग असिबु नेटवर्क असिना कनम ओंग यानिंगदबा फोंदोरक्ले हौजुक फावबदा नपसा अमसुंग OMSSD की चेंग फंगदबकी वकत किया अमा मियामना थांगलक्ले हाइदि नेटवर्क असिना सिविल सोसाइटी ऑर्गेनाइजेशन सिंगा खनाबगा लोइना मियामदा स्काम असिगी मतंगदा अवेयरनेस कैंपेन चथरगने हाइदि इरांग असि लोइसिनबदि फै अदुबो वारोइसिनगिदमक मणिपुर की कोर इंटरेस्ट कंप्रोमाइज तौरोइदबनि हाइना मेगेना फोंदोखरे सही अहुम फाजिलक्लब इरांग असि लोइसिनबदि फै अदुबो वारोइसिन पुरकनबगिदमक मणिपुर की कोर इंटरेस्ट कंप्रोमाइज तौरोइदबनि हाइना UNLF की हानगी चेयरमैन RK मेगेन एलाई सनायामना फोंदोखरे वाफम असि खोंगमनगी सोशल वर्कर्स कांग्रेस न सिंदुना SWC असिगी ग्राउंड पांगथोकिबनि पालक सुबा Tingozam Ombi Nganbi Debi Memorial Football Tournament 2026 loisinbagi thoramda saruk yarkiba RK Megena Paumising hangbo wahangi pa kumpire duna phongdokhibane mana High Chief Minister Y Kemsan gi jiribam khongsarsi yamna phaba khongthang nei khongsatsidda Chief Minister na tongan ba phurupsing gi miyosing unaduna makhoi masel gi marakta lainaramba wakhal tanadaba punama du pau phawdoknaduna lamdam sida mahausagum tangdulai taba hanjilaknaba khongsat amani haina lawbi yai mamangda lairamba Chief Minister na su jiribam da tangdulai taba hanjilakna होना किया दबु कनागुम मियोय खरगे अपामन मरम ओइरगा पाइखतखिबा थौसेल अदु माय पाकपा ngamkhide handa anoba Chief Minister na paikhalakliba thौसेल asidi माय पाकपा ओइरसनु सही अहुम फाजलक्लबा इरांगसिना जैथेंग पिरिबा सिना कलानि मक्की मिसम पुनमक्तने खुलाय पाइबा खरगे अरोनबा एजेंडा दा मणिपुर बु थुगायना बु होना रखिबा ना ngasi लेबाकसिदा लैदिबा मिपुं खुदिमा खमथेंगना वारे इरांगसिना मरम ओइरगा लमदमसिगी सेमिटलोन सु साउना सैथेंग पिरि मैतै कुकी लानसिदा मियोय कियागी थवाय मांखरे युम किया अमा तांगोय ओनखरे mayum laitarba miyoy kiya relic camp da haujuk phawba sangjafam lawduna leire lan sira saitheng piriba simitei khaktana tana kuki singda su mayoknari hingbada tangai fadana sangdaba yadarba polam singi mamal atyapakna wanglai singda analayang gi matik saba layang sang laitabana athu akai thorakpada awaba kya makhoi shu mayoknari bani talaksida amo handakta litanda kuki amati tangkholani gi marakta thokiba irang sina maram oiraga ngasidi kuki na tangkholgi area phawduna satpa ngamdre tangkhol singna su litan phawduna imphal da kumtharakpa ngamdre Masi kanagi karamba thawin sinu haibadu aikoina mayak sengna khangminasi haike Mahiroi lup tarukna yaningdaba phongdorakle nahan April mari ki numidang pung 3:30 rom chatpa matamda Manipur University ki campus manungda bom pokai hankhiba thaudok adubo Mahiroi lup tarukna kanama ongda yaningdaba phongdorakle AMSU MSF Desam KSS suk amadi AMS ki president singna khuyek piduna thadrokpa apunba serot amana Manipur University ki block Nipan tab block 8 tab 5 ki oja sing lainaba quarter amagi mamangda thokiba bom pokai bagi thaudo adu yamna laibak thiba thaudo amane Mahiroi Singi laisang ne haina khanjariba university ki campus manung da bom pokhaiba gi thodok thohalakpa si yamna tawhoidaba leba macha ta daba makhal gi thawong ne haina mahiroi lup taruk na lawi thodosina mahi tamliba mahiroi singda akia khang pohan batan natana senglaba university asigi academic atmosphere da su akaiba pire matungda sigum makhal gi thodo amohana thohan bigano haina mahiroi lup taruk ki maike degi apil tawrakle ningsingba yabade April 4 gi numidang pung 8 khara helakpa matamda sakhang da singna Manipur University campus manung da leiriba oja singe quarter mamangda bom pokhai halamkhibane thaudo da quarter gi gate ki saruk khara ama ata thokhe media sopan amata yaukhide kodakta makok thomba police ki miyosing yauna singjamai police ki kangbu laktuna thaudo adu yengsin khibane haire Hunta lanmine khongjang amagi yum tara taruk mai thadokre hairi Myanmar ki Karen state ki Praso amasung Baulakhe township ki marakta laiba khongjang amagi yum tara taruk junta lanmine mai thadokre haina maphamadu ki khunjasing na phongdorakre khunjasing na phongdorakhibada tha amagi mamangda junta ki lanbising na maphamadu da laisalaktuna mamang tha gi kungani fanda gi hawraduna miyam gi yum sing mai thaba hawrakibani hairi khunjasing na mai chakiba yum sing adu arapada gi okhibaga loinana chaurakna yum tara taruk maina tumna sakre hairi Khunja amana junta ki lan missing maphamadu da laibadagi mai sakleba maphamadu sangtuna yum kaya sa kharbagi habdu tangtang ba khangbangam dre hana phongdokpaga loinana khungang adugi akoibada junta lan missing na landmine sing phomduna thamlagani haibagi akiba laibana yum mai sakleba maphamadu da sangsinaba ngamna dre hade Usenba youth thaklobadagi sikhiba miyoi mapan sure hade Bihar gi East Champaran district ta Usenba youth thaklobadagi sikhiba migi masing ngarang
ahum amasu hengatuna punna mapan sukre haina officer phongdokre ahan ba report asigi haukiba sagol sen numita horakibani thodo aduka mari lenana motihari ki turkaulia amasung Raghunatpur area dagi miyoi taramanga phare haina district magistrate Taurab Zarwalna haike laikhidraba imung singi mi singna torokpa wada makha polaga mi hatpagi case ama arrest tawre haina police na haike Zarwalna hai mi amadi hojiksu hospital da laikhanari amasung mahake phibam luri haina report tawrakre makhoigi maraktagi mi taret amadi layenglaba matung ta hospital dagi putharakle haina mahana paugi agency asida haike laikhidraba sing adugi hakchang sing adu postmortem examination gi damak thakhre Makogi report adu laglaga matau karam na missing adu laikhitabano habagi chapchaba report adu phanglagani haina mahana haike Strait of Hormuz hangdoktrabadi hena kanba landa chathagani haina turamna phongdokre Iran da kapthakiba US ki F-15E fighter jet ki anisuba crew member ama maipak na kanba ngamkhre haina US President Donald Trump na phongdokpagalonana US ki puwari da khwairigi singthaninga eba mi kanba amasung thibagi operation chathaduna crew member kanba ngamkhibani haike US President Donald Trump na Iran da kanba section warol thamladuna karigumba Strait of Hormuz khudakta hangdoktrabadi Iran gi mathakta hena akanba landa chathabada natana laiba adugi power plant yauna thong kaya su sauna ama ata thohan gani haikre Wall Street Journal gi report amada Iran gi lanmi gi mapangal sonthahanabagi damak US lanmi singda Iran gi power plant amasung maroiba thongsing mahan takhanaba pawtak pi ke power plant amasung thongsing ama ata thohalabadi Iran gi drone sabagi masang mathumsing potok pusin tawba amasung missile sing mafam amadagi mafam amada pubada hena khudong sadaba mayak naragani haina su US gi maikaidagi phongdokre US na Iran gi mathakta akanba landa chathanaba khangan khraba matung international law na phongdokhibada Geneva Convention 1949 gi matungina miyam gi semga sagatpa singda landa chathaba yade miyambu ngak senba si civilian infrastructure gi umbrella gi ta khada lai hanasu international law da yauri hari Pakistan ki defense minister na India ki Kolkata da landagani haina phongdorakre hari India na Pakistan ki mathakta sumdaba operation chatharaklabadi Pakistan su madugi pakhum chapchana pibada natana India ki asoba city ama oiriba Kolkata da landagani haina defense minister Khawaja Asim na phongdokre hari Khawaja Asim na han India ki mathakta section warol thamladuna hai yumlo naribuleba anigi marakta tungda ongkhanaba thoraklabadi Pakistan na ngamkhai saruk singda landaba khakta natana India ki maya Sabukta landagani amasung Kolkata bu khwaidagi maroiba target oigani haina phongdokre hari Kaksing district ki Hianglam Irana maidagi maunaha ama angang unabada laikhidabaga mari leinana Jennings Hospital da ngarang numidang irang sauna thokre hari thawdo da Jennings ki A block ki polam kya ama ata thokre police na irang laksanaba rubber bullet tear gas cell kya kapkhre khongjang sangsen ba yawbuni haiba mioi kharasu police na phajan khre haide akopa paw makhata ba paw ngai minuse Ngarang Kuki militant singna thoi village da attack sa tharaktranga ge bangwaina na Kuki militant singna drone sizna duna survey tawrakhi loina na lairiba security force singda thajaba thamdre bu harassment pibani haibana singba phongdokpaga loina na Mahadev villager singna khongjang sangsilakre